Kukida singi oina political solution purakpada mateng pangnaba kotuna Meghalaya gi CM da taksinkhre. Manipur da hauji oiriba rajniti gi tang tadaba phibam amasung leiriba irang ase warusin ama puraknabagi damak ground reality sing hak thengnana yengba laklam khiba NPP gi national president su oiriba Meghalaya gi chief minister Conrad Sangma gi Manipur khongchat manungda kotu gi maikai degi state asida haujik leiriba crisis asiga mari leinana Kukida singi oina matam chuppagi oina chatnagadaba political solution ama puraknaba honnabada mateng pangbiu haina memorandum pisinduna taksinkhre. Kotugi maikai-dagi NPP gi president asida pisin khiba memorandum aduda yauribadi crisis asiga mari leinana political solution ama puraknaba honnadrabadi Kukida community sing asi minority tribal group ama oibana makhatana awaba amasung khudongthiba kaya mayoknagani maram aduna Indian constitution gi article 239A gi makhada constitutional safeguard ama fanganaba honnabada mateng pangbiu amarom da kangluki irang asina maram oiraga Meghalaya da lanjena duna leiriba Manipur gi IDP sing Meghalaya government gi maikai dagi ningthina loina riba dugi damak da thagat pafungdui makhata na Meghalaya government gi maikai dagi IDP angang sing amasung patient sing adugi damak ta medical fee yauna school gi fee sing kokthokpiu lanjelaklaba imung singi house rent sing hantahan biu loinana state as dugi college amasung school sing da IDP singi macha masu sing na admission taunabagi damakta document procedure sing da hena komthokhan biu lanjena duna leiriba Kukida khunja sing aduda electricity sing amasung security yauna nauna khunda laita hanaba honnabada mateng pibiu haibagi demand sing yauri amaromda Meghalaya gi chief minister asigi maikai degi phongdorakhibana Kangpukpida chatkhiba maki khongchat adugi manungda tongan ba civil society sing community leaders singa unaduna makhoina thengnariba awaba kaya adugi matangda wari sanare Manipurda leiriba tongan ba community singi marakta hanadagi leiraba thajaba adu lakhanabagi damakta tongan ba stakeholders singna punna thabak tawminanabagi tangai fadaba lei haiki ningkhairakpagi phibam leibadagi tangai fadana sidokhibani PDA Meghalaya gi Silong da leiba Rasbari building ningkhairakpa yabagi phibam da leibadagi tangai fadana sidokhibani haina Planning and Development Authority Manipur gi executive engineer na Wanna Thadorokpa cherol amana hairi cherol asina mai hai kumjat 1949 gi mamangdagi leiraklaba Rasbari gi building ase phibam ka hena soksilakpana nauna semjin sajinabagi damak Manipur lenga ki Art and Culture Department na detailed project report ama Northeastern Council NEC da pisan ki kumja 2023 gi July thada NEC na ayaba piduna ariba building semjinna batharang lokhat ki adubu building gi saruk ayamba phibam soksilakpana ugi yumbi sing sum charakpa galoinana nong yurakpa maram na building gi saruk khara sidoki maduna maram oiraga building adu ningkhairakpa yabagi phibam lakpadagi tangai fadana sidoki bani mar adum oinamak thongnau amadi wall plate na chingbadi hanagi mawong matau amata kaihandana matungda amuk sizinanaba checksina thamli nauna building sabada hana leiramba mawong matau adu karimata kaihanba tawroi building gi awangba amadi pak chawbana chingbada ahongba mata leiroi tungi mirol na ningthina yengba fangnabagi wakhalon na mapungfana sengbat saganaba thawrang lokhatpani tangai fadana ariba building adu sidokhiba taraba so hanagi mawong matau kaihandana nauna amuk ningthina sengbat kani puwariga mari leinaba building ama matam chuppagi oina manghan khinabagi wakhalo leite hai Delhi kem tawruba BJP gi MLA sing halaknaba haure popular government ama thubada thamnaba ingit pirakle MLA sing state asida popular government ama lingnaba tha sigi marida former chief minister N Birena Luching duna BJP gi central leader sing unaduna wari sanana bagi damak Delhi kem tawduna leirakhiba BJP gi MLA sing halaknaba haure Athuba matamda Manipur da popular government ama lingnabagi positive oiba mawongda ingit pirakre haina ngasi Imphal da thunglakiba BJP gi MLA singna paumi singa unaba amada phongdokre nahan makai Delhi da kem chawduna central leader sing unaraba matung ngasi nungthil Imphal da tholakiba MLA sing adudi MLA Govindas Konthaujam MLA Karam Syam MLA Dr Sapam Ranjan MLA Haikham Dingo amasung MLA Joy Kishani ngasi nongmanini asida Delhi da lehoriba MLA ayambasu thoraglagani adubu MLA kharadi central leader singa makhatana unanaba Delhi da numit kharani leithakhiba yai hairi ngasi Delhi dagi Imphal da thunglakiba MLA Karam Syamna airport ta paumi singa unaba amada phongdokhibada handak Delhi da central leader singa unaduna wari sanakhiba duda mamangda pangthokiba meeting sing aduga khenaba mawongda central leader singi maikai dagi athubada popular government ama lingnabagi positive oiba mawong kaya ulakhi mamangi matamdadi popular government ama thambagi matangda ningthina phongdokpa laikhidrabasu handak unakhiba duda BJP gi North East in charge Sambit Patra amasung general secretary organization BL Santos ki maikai dagi athuba matamda Manipur da popular government ama lingnabagi matangda yamna mayek singna interest oiba wafam kaya thamlakhi masina maram oiraga state asida athuba matamda popular government ama leiragani haibagi thajaba lai haiki
MLA Dr. Sapam Ranjanna haikibada handaki MLA singi delegation adugi mapung oiba pandamdi Central Leader singa Manipur da hojik oiriba fivam asigi matangda mayek singna thambaga loinuna popular government ama athubada lingnaba taksinbani lamdam asigi miyamgi interest stable oiba government ama lingnabagi mathau taba sing adu Central Leader singna taksinki Central Leader singa unaduna hiramasigi matangda khananingna khibasing adu yamna positive oiki athubada masi mahayangani haibigi thajabalai MLA Joy Kishan phongdokhibada handaki Delhi khongchat aduda sambit patra yauna BJP gi national leader singa loinana wari sana khibadu yamna positive oi athuba matamda Manipur da popular government ama linglaba yai haina phongdokhi adubu makha taba comments sing di piu ya khidre haidi makhan liangmai Naga village tagi kamgilen chongloi kauba ama fakhi haina kotu na haribadu yumfam yaude Kotugi Maikai degi Kamgilen Chongloi Kawa ama Makhalyang Mainaga village tagi fakre hairibadu yumfam yaudaba aranba pauni haina makhan Village authority na thadorokpa cherol amana hairi cherol asina makhata na haribana Kamgilen Chongloi Kawa Meeoi ama fakre haiba thogdo adugi pau hekta baga makhan amasung masiga thangnariba khulsingda thubada statement thoktuna mifamipun chathekibagi thawong adu akanba mawngda condemn tawki Travel tradition gi matugina manakna pa khul amada pamdaba thogdoksing thokpa tarabadi victim party aduna local land owner natraga village authority gi manakta laktuna mateng pangnaba natraga thogdo adugi matangda achum aran khangdoknaba lakadabani adubu kotu na hariba thogdo adugi matangda di ngasi fawba victim family community leader natraga mari leinaba individual amata makhan khulda lakpa leitri adubu thajaba yaba paw amanadi kotu na hariba Kamgilen Chongloi hariba Meeoi asi army gi ROP team amana badagi detain torba matung Sekmai police station da sinaki Sekmai police na makhata na Saparmaina police station da sinaki haina mari leinaba authority dagi confirm tawre adubu hariba thawong asi oiduna su ko tugi maikai dagi makhata na aranba statement kaya thoktuna Meeoi adu makhangi dagi faraga khurkhul da pukre haina maral si ki hariba maral asi Pumlal lalaba amasung daita yaudaba thawongni makhata na kotugi maikai dagi buffer zone singda ahenba security thamnabagi wafam pukhalakli aduma pu makhalyang mai Naga community gi maikai dagi di Manipur gi chingkhong chingya da leiriba Naga khol singa loina na lamdam asida kangluki rang tholakpa hek horakpadagi neutrally oina maintain tawduna lakli hariba matam asigi manungda Naga community gi Meeoi singna community khudingmakta Meeoi bagi oiba mateng sing piduna lakli loina na makhoi gi territory da athingba yaudana amadi asoi angam thogandana ba chathok chasin tawbagi Ayaba piduna lakli community asigi maikai dagi goodwill amasung neutrality oiba mawngda thabak tawrabasu akhanaba group amana leptana mingchat thianaba honabagi thawong asi laibak thibani amasung masi yaba ngamloi maram aduna siguma kangbu sing amasung organization sing asigi mathakta hariba thawong sing asi makhata na tawdanaba akanba mawngda warning tawri Makhoigi mathakta maral sinaba honabagi thawong khangduna leiroi thawong asi makhana amasung masigi akoibada leiriba Naga khulsing asigi mingchat thianaba honabaga loinana mafam aduda Kuki police natraga khulai paiba sing thamnabagi kotugi hidden agenda ama oina lawi makhan liangmai Naga village amasung masigi akoibada leiriba Naga khulsing ge ayaba yaudana makhoigi lamda makhal khudingmaki militarization amasung lam khopchinaba honabagi thawong sing chatharakpada tumina leiroi foothill region asi hanadagi hauna yamlaba security sing leiribani makhata na anova security outpost sing mafam aduda hangdokna bohonarakpa tarabadi madu yamna chingnaningai ni amasung madugi mayokta chapchana thengnagani makhan liangmai Naga community asi santi pamjaba kangbuni hairi kanglaipa punba kholawge update gi lokhajarke Kuki gi khoisaung naraba khara na ngarang kangpokpi da leiba kotu gi office thugairame kotu gi luchingba singda pendaba leibadagi thokiba thogdokni hairi Silong gi Rasbari thugai ki basina BJP na Manipur gi puari muthanaba honarabra haibasi chingnadaba ngamde Joy Puwa mai thakibagi nung thaiba koktringai Silongi Rasbari tumna thugaikhiba asina BJP na Manipur gi puari muthatnaba honarabra haibasi chingnadaba ngamde haina veteran politician ojoina pendaba phongdoragli tha sigini pana Silongi relenta leiba Rasbari thugaikhibaga mari leinana kakwada leiba Masagi yumda pangthokpa paugi mifamda ojoina makha tarduna Manipur gi puari ga sagonaduna laklaba Rasbari asi thugainaba leiba asigi lo leite thugaiba yaba natte Manipur na India da Tindringai kumja 1930 gi matamda sakiba yum asi ningthi na ngak senduna amadi samjin sajinbagi mahuta uful tana mangan khiba si laibak thibani haiki demolition gi thawong asi thoktringai gi mangoina na haukiba September 9 da Manipur Sahitya Parishad Meghalaya gi maikai degi
demolition gi khongthang asi lepinaba Manipur gi governor da aiba cherol pisinkiba laiki masida natana parishad asina September gi tang 18 da art and culture gi commissioner Ace Gyan Prakash tasu the demolition handoknaba wafam thamki masigi mathakta former MP Dr. R.K. Ranjan su yum asi ningthi nangak senduna thamnaba governor da cherol Lankhat kiba laina mangan kiba simak tauge yauna taubani haina lawi haiba wafam veteran politician asina thamladuna thaudo asida chenariba mioi sing thidokuna maralgi matung inna matik chaba chairak pigadabani haina demand toragi yana Andaman gi manakta choba military station ama sagalakre India gi union territory ama oiriba Andaman gi manakta China na chauraba military station ama sagatpadagi mipaiba pongna kre haina report amana fongdoragli report asigi matung ina China na amadi Myanmar na Longnam tauduna India gi mayokta Andaman manak nangna choba military station ama China na sagalakibani masina maram oiduna India gi EO na foreign policy amadi strategy da chauna kairakpa yaba mami ama lakibani panba yabadi Myanmar gi military lengang na India da Andaman manakta leiba Koko Island da paikhatliba thabak thoram sing na maram oiraga India da su Mangzaba lairoi haina thazaba pikibani adubu handak India gi Navy Koko Island da chatuna yengnaba hoi haibadu Myanmar na island asida changba yarakhidabani maram aduna island asida China amadi Myanmar ga manaraga kari thabak paikhalibano haina satellite ki mateng lawduna thijillubada Myanmar amadi China achoba military station ama sagale haiba chapchana khangba ngamlakibani Thawong asina maram oiraga India gi diplomacy gi oiba amadi foreign policy gi oiba thabak thoram singda yerpan lakmani haina thajanari Tennessee gi explosive plan Pokhaibada taragama panthiba khangkidre United States gi Tennessee da laiba explosive plan ama Pokhaibagi thodokta mioi taraga tare thiba khangkidraba mioi sing adu siramba yai haina thajanari Humphrey County gi Sire Chris Davis na haiki madudi accurate energetic system da thokiba Pokhaibagi thodo aduna hojik fawbagi oina khwaidagi khudong thiningai oiba thodokni thodo aduda mioi kaya sikre haiba mahana phongdokhi daba tarabasu thiba khangkhidriba mioi taragama panrom siramba yai haina thajanari Humphrey gi County sing na emergency management agency na thodok thokpham da mi kan bachang na bahona bada makha ta na Pokhaira kadra haina chingna badagi thodok thokliba mafam adu yauna changsin ba ngamdri haidi Israel na kha thangba Lebanon da landa bada mioi ama Sire ani Sokle Israel na kha thangba Lebanon da nongthak dagi landa bada mioi ama sikhiba loina na mioi ani na so pandangkre Israel Defense Force na phongdoki bagi matung ina Hezbollah gi yamna maru oiba mafam amada nongthak dagi landa khibani hari Hezbollah handi construction material yonba commercial center amada Israel na attack chatharakibani haina phongdoraki social media platform X ta thagalakpa post amada Northern Command gi yathang matung ina Hezbollah terror organization gi khusu khulai safam amada nongthak dagi landa duna amanga ta thogan khibani Manipur da lok khuba fanabagi hidang makhal ani thingba thangkre Kahen hakchang sokningai oiba chemical yaurambadagi Manipur da lok khuba fanabagi hidang makhalani thingba thangkre Director of Health Services ki makhada laiba Drugs Control Administration na thokiba notice amagi matung ina miyam retailer amadi health care providers singna relief amadi respiratory fresh TR ko hidak makhal asi laiba yonba amasung sizinaba Kudak ta getting mathamli hari Madhya Pradesh government gi drug testing laboratory dagi pirakpa report ki matung ina Gujarat sungba cough syrup makhal ani asida kudong thiningai oiba diethylene glycol koba mioi babu kidney fail ohenba yaba machal ama yawi hari refugee amasung infiltrator ani gi marakta chauna khenabalai amisa refugee amasung ain kaina law na thupna changsilakiba Infiltrator ani gi marakta chauna khenabalai ing 2011 gi census ta samda Muslim gi missing cha da 29 hengalakhi basi lo na thupna changlak pasing adu yawdrabadi oithokloi West Bengal gi oina su decade amagi oina population growth cha da 40 aduga district khara dana cha da 70 hengalakli basi Infiltrator sing adunani haina Union Home Minister Amit Shah na phongdokre Bihar da electoral roll singi oin Election Commission of India na special intensive revision chathariba aduga mari leinana Union Home Minister Amit Shah na haikibada laiba asida Infiltrator sing na chada kuntra yona lo na thumna changsilagliba sigi mara kaya marum lei Jharkhand da Bangladesh ki changsilakiba Infiltrator sing na maram oiraga travel population asi hanthare border roll sing
Sanitize tauba haibasi Election Commission of India gi mathauni electoral roll sing special intensive revision chathabagi thaba asi 1951 dagi hauna pangthoktuna laklibani adubu Congress namasida yaningda duna protest chathariba si makhoi gi vote bank sing mangani haina kibadagini karigumba problem leiba tarbadi protest march tawbagi mahota court chatlu Bihar gi special intensive revision asi Supreme Court na monitoring tawribani Election Commission of India gi maikai dagi lairiba voter sing adu laiba sigi miyoiba Natraga atopa laibak singdagi lakpra haina hangba si makhoigi mathawni Prime Minister Narendra Modi na laiba sida ain kai na mitop kaya changsilakliba si yengsinna bahai Power Demographic Mission ama paikhalagani haina lauthokhiba adubu sabgaladuna Union Home Minister Amit Shah na haikibada illegal migration asina laiba sigi religion amasung social life cha chawna chai thengpi duna mission asina hirama sigi matang da su yengsinba hawragani illegal immigration sing asina maram oiduna Missing the chawna ahong balak tuna makong maram khangdana khunda laita sinbigi thawong kaya chathari masina voter management su khudong chadaba kaya mayoknari BJP gi pandam di leiba asi bukan mani leiba asida chayen na bathokhan na banati ain kai na mitop sing changsilakpa check to bahai basi union government amasung BJP khaktana masigi daita nate makhoi sing adubu punna check to minaduna masak khangdokpa amasung report tawna bahona minaba changi Center gi maikai dagi ain kai na mitop sing changsilakpa thingnaba border fencing khaduna honaraba su political party sing na makhoi gi vote bank ki damag yenglaga ain kai na changsilakliba mitop sing asibu sogali population infiltration amasung electoral roll sing special intensive revision pangthokpagi matang asi politicize tawradabani infiltrator haibasi makhoi na lairiba laibak sing aduda sel thungi phibam fattabana maram oiraga laiba asida ain kai na lona thubna changsil Lakhiba singni masibu thingnanaba center na Akanba thabak sing paikhalli haiki Assembly gi speaker hanagi CM ikai khumnadaba Prime Minister gi thawong asi Manipur miyambu ikai bapi bane MP Bimol Manipur miyam gi awaba khangbangam daba Assembly gi speaker amadi former chief minister bu ikai khumnadaba Prime Minister gi thawong asi Manipur miyambu ikai bapi bani Prime Minister Narendra Modi asi BJP khaktagi Prime Minister na teleibak pumbagi Prime Minister ni haiba si masana khangba changi haina Congress ki MP Dr Bimol Koijam na phongdokre Wafamasi Indian National Congress na laibak pumbagi oina chathariba bot chorga di chorgi campaign kaisamthong ACG oina hogdokpagi thoramda phongdokhibani Imphal gi pisumthong oinam laikai ima ireima lairembi sanglen da pangthokpa thoram aduda MP Bimol na hai BJP na luchingba amadi center da lairiba lenga asina leiba sigi constitution thukaibagi mathakta democracy bu khongoinare haina maral sikhi Congress na changsiliba campaign asi leiba sigi democracy Kannaba khongthang amani haiba wafam MP asina thamladuna PM Modi na state asida laklamba matamda chahi ani makhai henjilaklaba irang asida misi mina amadi asok apan kaya yaukhiba sigi ma tangda wahai amata palamda balaibak thibani PM gi wakhalda Manipur haiba state ama lei haiba khangsin nadabagi thawongni haiki amaramda BJP gi MLA kaya mamai upsilaga topa party singda chongthoraklagani miyamna cheksin biu makoi bu sogot pigani haina MP asina Jackson wasu thamki mifam aduga mari leinana CLP leader Okam Ibobina hai Congress ki oiba lenga ama state asida laktriba makai lamdam asida tangdu laita ba leiroi center da leiriba BJP na luching balenga asina Manipur gi miyambu mi oina thabide dictator gi lenga asina Manipur bu lekha ta na manghalle haina su maral sikhi loinana Congress na lenga pairakpa tarabadi state asida changsilakliba illegal immigrant Sing khandok tuna maram damna halan khigani haina phongdoki ngasigi mifam aduga mari lainana deputy CLP leader K Ranjit na hai Congress party BJP gumna center leader gi yaika yenglaga thabak tawde BJP gi MLA sing pangdaba amadi thauna leitaba MLA ngaktani miyam na makhoida chairakpa MLA ama oina ikai ba fawi ex CM Nongthomam Biren yauna BJP gi MLA sing Delhi da camp tawduna lengak semgani hariba oiroidaba thawongni Imphal da halak piro thauna leina Chloron therapy tawbagi mahutta press meet ama Delhi da tawraga party dagi tokle haina lauthokpiu lei pairing tawraga ukjagi haina phongdokhi amaramda kai samthong kendra gi hanagi MLA amadi PCC member L Jayanta Kumar hai Delhi da BJP gi MLA singkem tawduna lengak semgani hairiba si state asida leiriba miyam gi awaba kokna banate lengak Sem laga lakadoriba 2027 general election da season na basel launaba thorangni haiki Kaisamthong Block Congress Committee na sinduna pangthokiba thoram aduda khundrakpa mesigi MLATS Lokeshwar Sagolban ACG PCC member Dr. KS Lokel Kaisamthong Block Congress Committee ki President Dr. M Asok Kumar yauna mioi kayana saruk yakhi